अहनममक्तदा डायमंड रेडियो चैनल असगी क्राइम रिपोर्ट्स तौरमसिबु ताबिरिबा सिंगु जेम सैगुरजमना तरामना उक्चबगु लोइनाना इकोकनोना खुरुमजरी ngasi somu puduna lakjari diamond radio channel asina crime reports chamaga yankhai humdoi suba tangka gama ngasi gi tangka gasi mamang da thokiba thodok sing ngasi degi tongan ba top top pa khenaba case amukam ta sin biu khangjin biu khangdaba singna afaba sing tamok loksin biu matau tamge haiduna khanbigan wafam sing asi haiduna lakjari amadi ngasi gi thodok asi da karigumba wahi hota khara toine sijine da wahi hota sijine rakpa matamda tabiriba singna pukchel chauna ngakpinenaba amadi Tharomasi sandok charappa matamda wahi wata soikiba yarakpa matamda pukchel chauna ngakpinenabagidama amukasu hanna khurumjari Dehradun English singani taragani thoi July thada thokiba thodok amakhang Sonin Kohli chahi kungani thoi khakta ngariba na ha amakhang Ayuk amada mahangna Good morning dad Good morning kaino ngasidi amna ngali nai chadi kadai chakadoino papa ai imanaba amagi lohongba chakadabani Kanagi luhongba papa aigi imanabagi machegini yam thuna halakanida ado yumgi kaage sosu ai extra ma ina paire horen halakdabasu ai khitang thengbe ado mamaga papaga tumbiramodum ai ado matam chana halake ai chalukhige bye bye papa bye mom Sunil thenga kanuko phajana ningthina chaluko asumna mapana hairami amadi Sunil mayumdagi thokirami matomadu da mahaki mamana hairaki ado Suningi matang se kari khanasige o nang amu hawraklabra hawbugi wanati engineering suloire mak wangna su phangi ado mana toriba sibu ihe mama nang bu gyan taunu masu yamna kanu honari dana nongmadi soidana mai pakchanida mamangi hapta da su interview ma yauri dana ado mai soidana pakani aigi chane aina thajege dorge nangbo mapani na kari mata su Miga tanade kari mata su honabide migi mama mapadi masa singi damok yam hone ihe masu honari dana se ekhoigi Sunil se soidana mai pakani aina hariba sinang thajadaba tawnune asumna numit adugi numidang athengmada mama tumlambadagi phuk launa hogalaknaga Sunil gi kada changduna Sunil halaklabra haiduni yengam adubu Sunil mahaki kada leiram masigi matungdigi mamana mahaki mapada haki tabiri bro Se tabiri bro amta hugat piu kaidobuge nasano pado halakti mi as kaidoroge nangbo pung baro tabada ngari kaidoroge adum lakchani se haujik kan ge angang singdadi pung baro aise makoidadi pung mapan ga chama nari bani ngasina han basunatana as tumose ado ATM na pakhale aina phone tawri se hamna kuire ado phone amukta paidri se bukari gino yare kaidoroge mama arangba makhol kari kari no lerangani gari tongba khotpa aduna tadabu iramba su yai kedubuge asse tumose aidi yamna chingnari khudong thib ama tholonga daba male Radhika sidagi hena thiengba kaya su mamang de yaukhri adu kari gino nang ngasi asugam na pakhali sibu kari gino asumna ahing adu hokhiram adu bunumit adu da Sunil halakhide ayuk anganba amada umang oina tawba mafam amada mi chatnaba lambi amada singchanba nupa amana asiba ama thengnaram amadi police ta pau piki Police mafam adu da yam thuna lakhi ahan badu urakhiba singchanba nupa adu su mafam adu da lerami amadi laikai gi mi mayam amasu omsinduna lerami asi badu police na yangsilami amadi akoi bada tariba pochai sing police na loina makhongatuna check tormi mahaki masadigi money bag so fangki amadi police aman harki sir magi money bags da yauri basi matungina Sunil Kohli ko bami amani sir aduga sir sigi hidak bottle amasu phangi sir masi mangonda masina kap laga hat po iram masu yai sir aduga magi mobile se masida su ima haini iba makak miss call tra manga lerami sa oh adudi number adu do call to soidena mama oirami ye aduga ne nungai ba pauna te tamga dorsi khara tapna tamo asibudu postmortem toroga loba yagani haiko yamna nungai taba tawdo mani miyo asi yengbada su larik la so hiba mi su male aduga miyo mi sak na tokso du makfaje karamna karigi dama kanana hat powari gaba Sunil Kohli engineering loiraba larik la su ningthina hairaba miyoi amakhang miyoi asi mamanabagi machege lohongba yauna nanabagi damak July gi tang 9 English sing ani tarani thoida mayumdagi thokraga July gi tang 8 English sing ani tarani thoigi ayukta asi ba haksang oina umangda phangkibani adubo ayuk aduda Sunil gi mamana Sunil gi phone da call mangarak tawki adubo Sunil na pairakide haiduna mapada tamlami
amadi tanja adu da mama gi phone da call amakak laki amadi mama Radhika pau adu taba matamda leimai do wan thaki adu bu mapana chensin duna kari tawri haidun hangki amadi mama na paiba phone adu mapana mo paiki amadi pau adu taba matamda mapa su kham thengna awaba fauki amadi leimai da pham tharami amaromda makhoi police na haibagi matungina mok da chatkirami police na si ba haksang adu gi masak adu uhalami amadi makhoi gi machanu pa Sunil oiramki luhongba ama chatkani haiduna chatkhraga nongalaba matungda mok da asiba oine leramba haibasibu karamba mama mapana mathamoi da kari phauramgani amaromda postmortem loiraba matungda police na doctor adu go wari sanar doctor misi asige sengmo maram sing asi kari oiramba yabage inspector red poison haibadi uchi hidang ni mongonda kablibase mahaki masada masi dose amna fangi doctor masibu masana kapchabu oigedra inspector masana kapchabani haibadi ngamde aduga masada lakna phanabagi dak amata suleramdi masi haibadi kharidi dumagluri masigi matungda mama mapaga police ka unaduna aseng makhang nenebagi dama police na wa hangkiram amadi mapana haraki inspector mama nabagi mache lohongani madugi dama mahak chatkani haiduna chatkibani yamna nungaite adubu aseng badi thi doctor biyati mahana chatkiba lohong phamadugi mama nabagi maming khanglabadi khoida habibe yagadro madudi mara khoida so hairamdi mama nabagi mache ni si khaktani khoida hairambasi inspector adudi mahana chalibe lam madudi habiramro inspector madu so khoida mahna hairamdi kari nune haisibo nokhoigi na chano pa Sunil kari kari thabak tobuge inspector mahak engineering loibada ngari aduga first class ta pass tobudi mahak hojik thabak thiriba mi amakang oh engineering na kadai da torkono sir Saranpur da tobuni oh mafam adugi maru mapang mahaka tinaramba mamanabagi maminga di khangbale bibro masigi matungda mapana mamanaba khara khangya haiduna maming khara pirakira amadi police na makhoi police station na aduda lakne na bagi damak amadi Sunil gi maramda wafam khara khangna na bagi damak ta police station na aduda kawrumi amadi mamanaba gaurav kawba amalaki oh hello sida pambiu chongi ming kari sir aigi ming gaurav Sunil gi maramda kari kari khangbage somna sir ai Sunil ga ngang oringedagi class amada larik taminarapani aduga sir mamaida Saranpur da engineering suibani tominarapani sir oh yamna fare garo bahang imung manungda hairamagi matungina ngarang asi nakhoi karamana manabagi mache lohongba yaubagi imanabagi mache gi lohongba sir imanabagi mache lohongba de matalaitene sir kari mane sengba adu Sunil gi friend khodimak aigi su friend loib oibo ngaktani haibadi common friend ngaktani akhoi hariba marup sing asida di mache lohongba mate yaudi sir fare garo mahaki nupi khangna chanaba jingdi leibro aina khangbada di sir mahaki girlfriend amata leite sir adu boy be yabrane nupi mamanabi amata leitabrane hajibo haibadi just friendship type adu gum leitro hoi sir ama khakti lei a common friend ni mahak so aiga dum khangnabani Samita kaw oh mahaki address amadi mahaki phone number sida iram asumna gaurav chalhan khirame masigi matungda police na yamna kupna Sunil gi maramda thiba hoki masigi matungda police amana police officer du da haike sir Sunil gi mari mata amadi mahaki maruma pangpunama wari loina sanari sir adubu sir Sunil na luhongba ama palami basidi makhoi kanam ta khangba leitre aduga sir mahaki phone call record sida leijari sir sigi matungina mahaki last location na sida sir sida leijari sir oh adudi Sunil na luhongba ma chali hari basidi aranbo wafam mo oirene ko pare mahaki last location je masida koi chase aduga mahaki mamanabi Samita hariba nupi se amutong koi unarusi panisa masigi matungda last location adu police na thiki adubo kariguma mata fangki ramde amadi mahaki mamanabi Smiti hariba siga police ko unaram Smiti Sunil na luhongba ma khakpalami masina ha khangbra no sir akoi friend singi kanagomba mari mata mata luhongba mata yaudina khangnabadi aisu luhongba du soidana baton torokani Smiti mahaki girlfriend gumadi leibra natraga ex girlfriend masigi maramdana khoida wari watai sarama leibra no sir we are just friend aduga mahaki girlfriend amata leite aduga leiramgani haibasu thajadi sir aseng ba haibiyo Smiti maduna maram oiduna depression da amadi mahaki wakal fathaba ngamdaduna suicide tawriba jala what sir Sunil bu suicide karino haibiri sibu sir never Sunil di suicide tawgadaba mi manati maga wari saba matamda mahaki career adugi damak mahak sem saduna lebani mafam asida thabak thigani aroibada mafam asida thabak leitrabadi
ꯁꯤꯡꯒꯥꯄꯨꯔꯗ ꯐꯥꯎꯕ ꯃꯍꯥꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯔ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯒꯗꯕ ꯃꯤ ꯑꯃ ꯁꯨꯡꯅ ꯅꯠꯇꯦ ꯁꯔ ꯑꯣ ꯁ꯭ꯃꯤꯇꯤ ꯃꯍꯥꯛ ꯗ꯭ꯔꯒ ꯀꯨꯝꯕ ꯁꯤꯖꯤꯟꯅꯕ꯭ꯔꯣ ꯋꯥꯠ ꯁꯔ ꯁꯨꯅꯤꯜꯕꯣ ꯁ꯭ꯃꯤꯇꯤ ꯁꯨꯅꯤꯜ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤ ꯑꯃꯔ ꯍꯥꯏꯕꯅꯤ ꯅꯣ ꯁꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯎꯗꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯅꯣꯡꯃꯇ ꯈꯪꯗꯦ ꯑꯗꯨꯒ ꯁꯔ ꯁꯨꯅꯤꯜꯗꯤ ꯆꯨꯔꯨꯞ ꯐꯥꯎꯕ ꯊꯛꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯁꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯎꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤ ꯑꯗꯣ ꯋꯥꯐꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯪꯖꯒꯦ ꯁꯨꯅꯤꯜ ꯑꯁꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯁꯨꯅꯤꯜꯗ ꯑꯗꯨꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯥꯜ ꯁꯤꯔꯤꯕꯅꯣ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯁꯨꯅꯤꯜꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯒꯤ ꯃꯆꯦ ꯑꯃ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯍꯥꯏꯖꯟꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯪꯕ ꯌꯥꯕ ꯍꯪꯂꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯒꯤ ꯃꯆꯦ ꯑꯃꯠꯇ ꯂꯨꯍꯣꯡꯕꯒꯤ ꯊꯧꯗꯣꯛ ꯂꯩꯇꯦ ꯅꯈꯣꯏꯗ ꯁꯨꯅꯤꯜꯅ ꯃꯤꯅꯝꯂꯤꯕ ꯑꯁꯤꯅꯗꯤ ꯁꯨꯅꯤꯜꯒꯤ ꯑꯇꯣꯞꯄ ꯃꯔꯝꯆꯠ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯁꯨꯅꯤꯜ ꯑꯣꯏꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯗꯅ ꯋꯥꯐꯝ ꯑꯁꯤ ꯍꯪꯕꯅꯤ ꯃꯍꯥꯛ ꯊꯕꯛ ꯑꯃꯗꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯁꯦꯡꯉꯤ ꯏꯟꯁꯄꯦꯛꯇꯔ ꯇꯁꯦꯡ ꯇꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯀꯔꯤ ꯃꯔꯥꯜꯅꯣ ꯑꯗꯣꯝꯅ ꯁꯤꯕꯤꯅꯤꯡꯂꯤꯕꯁꯦ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯄꯦꯟꯖꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯃꯤ ꯑꯃꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯉꯩꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯏꯟꯁꯄꯦꯛꯇꯔ ꯁꯣꯔꯤ ꯑꯩꯈꯣꯏꯁꯨ ꯑꯁꯦꯡꯕꯗꯤ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯪꯖꯅꯤꯡꯗꯅ ꯍꯪꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯗꯣꯛꯇꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁꯅ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯃꯍꯥꯛꯁꯤꯕꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯝ ꯑꯃ ꯐꯪꯕꯤꯕ꯭ꯔꯥ ꯅꯣ ꯏꯟꯁꯄꯦꯛꯇꯔ ꯆꯥꯟꯁ ꯌꯥꯝꯅ ꯅꯦꯝꯃꯤ ꯃꯁꯥꯗ ꯑꯇꯣꯞꯄ ꯁꯤꯔꯤꯟ ꯁꯤꯖꯤꯟꯅꯕꯒꯤ ꯗꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯎꯕ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯍꯤꯗꯥꯛ ꯑꯁꯤꯃꯛ ꯃꯁꯥꯗ ꯀꯥꯞꯂꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥ ꯈꯪꯅ ꯃꯍꯥꯛꯅ ꯀꯥꯞꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯃꯁꯤ ꯁꯨꯁꯥꯏꯗ ꯅꯠꯇ꯭ꯔꯒ ꯏꯟꯁꯄꯦꯛꯇꯔ ꯁꯨꯁꯥꯏꯗ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯂꯤꯕꯁꯦ ꯃꯐꯝ ꯌꯥꯝꯅ ꯆꯥꯅ ꯍꯩꯁꯤꯡꯅ ꯀꯥꯞꯄ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯅꯔꯁ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯤꯡꯂꯤ ꯅꯤꯡꯊꯤꯖꯅ ꯊꯤꯔꯒ ꯀꯥꯞꯄꯒꯤ ꯃꯑꯣꯡ ꯑꯃ ꯐꯪꯏ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯌꯦꯠꯃꯛꯇꯗ ꯌꯥꯝꯅ ꯆꯨꯝꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯆꯕ ꯁꯤꯡꯂꯤ ꯊꯤꯔꯒ ꯀꯥꯞꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯁꯥꯅꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯑꯗꯨꯒ ꯗꯣꯛꯇꯔ ꯃꯁꯤ ꯍꯨꯔꯥꯟꯕꯅ ꯇꯧꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯃꯍꯥꯛꯀꯤ ꯄꯔꯁ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯦꯟꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯒꯅꯤ ꯁꯨꯅꯤꯜꯒꯤ ꯑꯁꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯂꯝꯗꯦ ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤ ꯍꯥꯜꯂꯝꯕ ꯑꯣꯏꯔꯒꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯗꯦꯍꯔꯥꯗꯨꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯑꯁꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯤꯌꯥꯝꯅ ꯋꯥ ꯉꯥꯡꯅꯈꯤ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯊꯤꯖꯤꯟꯍꯟꯅꯅꯕꯒꯤꯗꯃꯛ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ DIG ꯑꯣꯐꯤꯁꯇ ꯃꯃꯥ ꯃꯄꯥ ꯋꯥꯀꯠꯄ ꯆꯠꯂꯝꯃꯤ DIGꯒ ꯎꯅꯔꯝꯃꯤ ꯁꯔ ꯑꯩ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ ꯑꯩ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯂꯥꯛꯑꯝꯗꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯅꯛꯅ ꯂꯣꯏꯅꯖꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯁꯨꯅꯤꯜꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩ ꯁꯔ ꯃꯍꯥꯛ ꯀꯩꯗꯧꯉꯩꯗ ꯁꯨꯁꯥꯏꯗ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯁꯔ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯨꯠꯇꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯈꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯗꯦ ꯁꯔ ꯍꯤ ꯏꯁ ꯄꯔꯐꯦꯛꯠꯂꯤ ꯅꯣꯔꯃꯦꯜ ꯁꯔ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ DIG ꯑꯗꯨꯗ ꯇꯝꯈꯤ DIGꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯀꯣꯔꯂꯤ ꯃꯍꯥꯛꯅ ꯑꯣꯏꯗꯕꯈꯔ ꯉꯥꯡꯂꯝꯂꯤꯕ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕ ꯁꯨꯡꯂꯩ ꯂꯩꯇꯅ ꯂꯨꯍꯣꯡꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯔ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯁꯥꯏꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯁꯔ ꯃꯁꯤ ꯁꯨꯁꯥꯏꯗ ꯀꯦꯁ ꯑꯃ ꯅꯠꯇꯦ ꯁꯔ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯁꯔ ꯃꯁꯤ ꯃꯔꯗꯔ ꯀꯦꯁ ꯑꯃꯈꯛꯅꯤ ꯁꯔ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯃꯁꯤꯇꯪꯗꯤ ꯊꯤꯗꯣꯛꯄꯤꯌꯨ ꯁꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯗꯤꯌꯥ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯗ ꯁꯨꯅꯤꯜꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯅ ꯄꯤꯛ ꯊꯟꯅ ꯐꯣꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯌꯨꯅꯤꯠ ꯑꯃꯗ ꯁꯤꯟꯅꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯒ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯈꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯀꯦꯁ ꯄꯥꯏꯔꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯔꯤꯄꯣꯔꯠꯁꯤꯗ ꯂꯩꯖꯔꯦ
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯐꯪꯂꯛꯄ ꯋꯥꯔꯣꯜ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯅ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯅꯤ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯂꯥꯟꯅ ꯎꯍꯜꯂꯦ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯊꯤꯖꯤꯟꯕ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯈꯤ ꯊꯦꯡꯛ ꯌꯨ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯕꯁꯦ ꯑꯗꯣꯝꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯃꯥꯡꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯦꯁ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯠꯄ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯄꯨꯂꯤꯁ ꯑꯃꯅ ꯑꯣꯐꯤꯁꯔ ꯑꯃꯗ ꯍꯥꯏꯈꯤ ꯁꯥꯔ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯌꯦꯠ ꯊꯪꯕ ꯈꯨꯠꯇ ꯁꯤꯔꯤꯟꯖ ꯑꯁꯤ ꯀꯥꯞꯄꯅꯤ ꯁꯥꯔ ꯑꯃꯕꯨ ꯑꯣꯏꯔꯣ ꯏꯟꯖꯦꯛꯁꯟ ꯀꯥꯞꯂꯤꯕꯁꯤ ꯑꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯁꯥꯔ ꯑꯦꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯁꯤ ꯃꯔꯗꯔꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯟꯅ ꯆꯩꯅꯕ ꯑꯇꯩ ꯑꯇꯩ ꯂꯩꯔꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯥꯔ ꯑꯩꯁꯨ ꯄꯥꯔꯦ ꯑꯗꯨꯕꯨ ꯁꯣꯀꯠ ꯃꯃꯥ ꯃꯄꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯅꯤ ꯑꯁꯤꯗꯗꯤ ꯁꯨꯅꯤꯜ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯤꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯟꯅ ꯆꯩꯅꯕꯒꯤ ꯋꯥꯐꯝꯁꯦ ꯁꯨꯡꯄꯟ ꯄꯟꯗꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯥꯔ ꯊꯥꯖꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯁꯨꯅꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯄꯥꯁ ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯖꯤꯟꯕ ꯉꯝꯂꯤꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯥꯔ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯈꯔ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯥꯔ ꯃꯍꯥꯛ ꯆꯍꯤ 12 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯈꯪꯅꯗꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯔ ꯑꯇꯥꯡꯕ ꯑꯣꯏꯒꯅꯤ ꯁꯥꯔ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯒꯣꯕꯤꯟ ꯅꯪꯅ ꯁꯨꯅꯤꯟꯒꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯒ ꯅꯩꯅꯕ ꯍꯧꯔꯣ ꯌꯦꯁ ꯁꯥꯔ ꯑꯗꯨꯒ ꯁꯣꯀꯠ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯋꯥ ꯍꯪꯕ ꯍꯧꯔꯣ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯐꯝꯁꯤꯡꯁꯦ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯌꯥꯝꯅ ꯈꯪꯕ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯣꯔꯠꯁꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯌꯦꯁ ꯁꯥꯔ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯁꯨꯅꯤꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯤ ꯂꯩꯀꯥꯏꯁꯤꯗꯗꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ ꯑꯣ ꯌꯥꯝꯅ ꯐꯔꯦꯅꯤ ꯑꯗꯨ ꯁꯨꯅꯤꯟ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤꯝꯇ ꯈꯟꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯁꯥꯔ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯏꯅ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯊꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯚꯔꯥ ꯁꯥꯟꯗꯣꯛꯂꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯁꯨꯅꯤꯟꯒ ꯅꯣꯡꯃ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ ꯑꯗꯨꯕꯨ ꯁꯥꯔ ꯀꯔꯤ ꯃꯔꯝꯒꯤ ꯈꯟꯅꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦꯕ ꯁꯥꯔ ꯑꯣ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕꯤꯕ꯭ꯔꯣ ꯁꯥꯔ ꯁꯨꯙꯤꯔ ꯇꯤꯋꯥꯔꯤ ꯀꯧꯕꯅꯤ ꯁꯥꯔ ꯑꯣ ꯁꯨꯙꯤꯔ ꯇꯤꯋꯥꯔꯤ ꯍꯥꯏꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯁꯥꯔ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤ ꯑꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯈꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯅꯈꯣꯏꯒꯤ ꯑꯁꯤꯗ ꯚꯔꯥꯗ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕꯤꯕ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯁꯨꯙꯤꯔ ꯇꯤꯋꯥꯔꯤ ꯀꯧꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯧꯗꯣꯛꯗꯨꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯋꯥꯐꯝꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯃꯈꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯣ ꯅꯣ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕꯁꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯥꯒꯤ ꯚꯔꯥ ꯂꯧꯕ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯁꯥꯎꯏ ꯑꯩꯒꯤ ꯏꯆꯥ ꯁꯨꯅꯤꯟꯅ ꯚꯔꯥ ꯊꯧꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯃꯐꯝꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤꯕ ꯑꯃ ꯂꯩ ꯃꯗꯨꯗ ꯁꯨꯅꯤꯟꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯠ ꯆꯩ ꯌꯣꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯑꯃꯗꯤ ꯂꯩꯈꯤ ꯑꯗꯨꯕꯨ ꯁꯥꯔ ꯗꯥꯛꯇꯔ ꯁꯨꯙꯤꯔ ꯇꯤꯋꯥꯔꯤ ꯈꯔ ꯏꯒꯣ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯃꯍꯥꯛ ꯏꯒꯣ ꯈꯔ ꯂꯩꯖꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯤꯋꯥꯔꯤꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯄꯨꯂꯤꯁ ꯑꯃꯨꯛ ꯆꯠꯈꯤ ꯑꯃꯗꯤ ꯁꯨꯅꯤꯟꯒꯤ ꯃꯇꯥꯡꯗ ꯗꯥꯛꯇꯔ ꯇꯤꯋꯥꯔꯤꯗ ꯄꯨꯂꯤꯁꯅ ꯍꯪꯕ ꯃꯇꯝꯗ ꯗꯥꯛꯇꯔ ꯇꯤꯋꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯇꯁꯦꯡꯅ ꯁꯨꯅꯤꯟ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯦ ꯌꯥꯝꯅ ꯑꯩꯅ ꯍꯩꯅꯗꯕ ꯃꯤ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯐꯕ ꯑꯃꯈꯛꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯈꯪꯗꯕ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤ ꯑꯃꯈꯛꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕꯗꯤ ꯚꯔꯥ ꯊꯧꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯚꯔꯥ ꯊꯧꯕ ꯂꯥꯛꯄꯁꯤda ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯗꯤ ꯁꯥꯎꯅꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯨꯝꯕ ꯁꯥꯎꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯆꯥꯎꯈꯠꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯄꯩꯁꯥ ꯁꯣꯠꯄꯗꯧꯅ ꯃꯍꯥꯛꯅ ꯈꯜꯂꯦ ꯑꯣ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ ꯗꯣꯛꯇꯔꯅ ꯁꯨꯅꯤꯟꯗ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯕꯨ ꯑꯇꯣꯞꯄ ꯁꯥꯎꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯇꯁꯦꯡꯅ ꯁꯨꯅꯤꯟꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯣ ꯗꯣꯛꯇꯔꯅ ꯁꯥꯎꯃꯟꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯠ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯄꯥꯝꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯩꯅꯃꯟꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯅꯤ ꯏꯟꯁꯄꯦꯛꯇꯔ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯗꯣꯛꯇꯔ ꯇꯤꯋꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯅꯥꯁꯥꯇꯥꯗ ꯑꯃꯨꯛ ꯍꯥꯏꯈꯤ, ꯃꯤꯁꯦꯁ ꯇꯤꯋꯥꯔꯤ, ꯑꯗꯣꯝ ꯑꯃꯗꯤ ꯁꯨꯅꯤꯟꯒ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯂꯥꯟꯅ ꯂꯧꯕꯤꯈꯤꯅꯣ꯫ ꯑꯗꯣꯝ ꯑꯃꯗꯤ ꯁꯨꯅꯤꯟꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯀꯧꯅꯕ ꯈꯣꯠꯅꯕ ꯌꯥꯎꯕꯤꯗꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯅꯨꯄꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯑꯣꯡꯗ ꯑꯗꯣꯝꯗꯁꯨ ꯁꯨꯅꯤꯟꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯎꯠꯄꯤꯈꯤꯕ ꯂꯩꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯆꯪꯉꯛꯅꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯆꯤꯡꯅꯅ ꯈꯨꯝꯈꯤ, ꯃꯉꯣꯟꯗꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ, ꯗꯣꯛꯇꯔ, ꯆꯨꯇꯣꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯎꯆꯤ ꯍꯥꯠꯅꯅꯕ ꯍꯤꯗꯥꯛ ꯑꯃ ꯅꯠꯇ꯭ꯔꯣ? ꯁꯨꯅꯤꯟ, ꯆꯨꯇꯣꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯏꯟꯖꯦꯛ ꯇꯧꯗꯨꯅ ꯀꯥꯞꯂꯒ ꯍꯜꯂꯝꯕꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯑꯄꯪꯕ ꯃꯤ ꯑꯃ ꯅꯠꯇꯦ, ꯅꯍꯥꯛꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯗꯣꯛꯇꯔ, ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯅꯠꯇꯦ, ꯏꯪꯒꯤꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯁꯦ꯫ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯏꯪꯒꯤꯠ ꯑꯃꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨ ꯌꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯇꯥꯛꯀꯅꯨ꯫ ꯁꯨꯅꯤꯟ ꯔꯦꯠ ꯄꯣꯏꯖꯟ ꯑꯃ ꯏꯟꯖꯦꯛ ꯇꯧꯗꯨꯅ ꯀꯥꯞꯂꯒ ꯍꯜꯂꯝꯕꯅꯤ꯫ ꯀꯥꯞꯂꯤꯕ ꯃꯤ ꯑꯁꯤꯁꯨ ꯃꯈꯨꯠ ꯅꯥꯟꯕ, ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯃꯅ ꯇꯧꯕ ꯅꯠꯇꯅ ꯃꯤꯆꯝ ꯑꯃꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗꯅꯤ꯫ ꯑꯦꯅꯤꯋꯦ, ꯒꯨꯗ ꯗꯦ ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯁꯨꯗꯤꯔ ꯇꯤꯋꯥꯔꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯈꯤ꯫ ꯀꯦꯁ ꯑꯁꯤ ꯋꯥꯊꯣꯛ ꯌꯥꯝꯅ ꯑꯣꯏꯈꯤꯕ ꯀꯦꯁ ꯑꯃꯈꯛ ꯗꯦꯔꯥꯗꯨꯟꯗ ꯑꯣꯏꯈꯤ꯫ ꯊꯥꯖꯗꯕ ꯃꯥꯟꯗꯕ ꯃꯐꯝꯗ ꯑꯉꯛꯄ ꯂꯩꯔꯝꯕꯒꯨꯝ ꯃꯤꯠꯇ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯅꯤꯟꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯊꯥ 4 ꯆꯤꯡꯊꯣꯛꯄꯗ ꯅꯝꯕꯔ 4 ꯈꯛ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯪꯈꯤꯔꯝꯃꯤ꯫ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ 2 ꯑꯃꯗꯤ ꯆꯠꯂꯝꯃꯤ ꯑꯃꯗꯤ 2 ꯑꯃꯗꯤ ꯆꯠꯂꯝꯗꯦ꯫ ꯆꯠꯂꯤꯕ ꯅꯝꯕꯔ 2 ꯑꯁꯤ ꯀꯣꯜ ꯒꯔꯜ ꯑꯣꯏꯕ ꯅꯨꯄꯤ 2 ꯈꯛꯀꯤ ꯅꯝꯕꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯀꯧꯈꯤ꯫ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯈꯪꯕꯅ ꯈꯪꯂꯕꯁꯨ ꯈꯪꯗꯕꯁꯤꯡꯗ ꯇꯝꯖꯔꯤ, ꯀꯣꯜ ꯒꯔꯜ ꯀꯔꯤꯅꯣ? ꯀꯣꯜ ꯒꯔꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯑꯈꯟꯅꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯝꯗ ꯆꯠꯂꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯄꯨꯡ ꯈꯔꯒꯤꯗꯃꯛ ꯁꯦꯟꯐꯝ ꯈꯔꯗ ꯍꯥꯏꯅꯕ ꯅꯨꯄꯤꯒꯤ ꯁꯥꯗꯣꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯜ ꯒꯔꯜ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯀꯣꯜ ꯒꯔꯜ 2 ꯑꯔꯄꯤꯇꯥ ꯑꯃꯗꯤ ꯅꯒꯃꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯗ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯁꯨꯅꯤꯟ ꯀꯣꯍꯂꯤꯒ ꯍꯣꯇꯦꯜ ꯑꯃꯗ ꯃꯈꯣꯏ ꯅꯣꯡꯃ ꯀꯥꯟꯅꯗꯨꯅ ꯑꯍꯤꯡ ꯂꯦꯟꯈꯤ ꯍꯥꯏꯕ ꯃꯁꯥ ꯃꯁꯥꯅ ꯌꯥꯖꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯪꯕꯗ ꯃꯗꯨꯒꯤ ꯃꯃꯜ ꯂꯨꯄꯥ 5,000꯫ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯜ ꯇꯧꯗꯨꯅ ꯊꯥꯔꯛꯄꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯍꯤꯡ ꯌꯥꯏꯔꯦꯛꯃꯜ ꯑꯗꯨꯅ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯁꯀꯤ ꯆꯤꯊꯤ ꯊꯥꯗꯐꯝ ꯑꯃꯟꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯁꯦꯒꯥꯏꯔꯕ ꯑꯃꯒꯤ ꯃꯈꯥꯗ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯂꯨꯄꯥ 5,000 ꯊꯝꯂꯝꯂꯒ ꯑꯔꯄꯤꯇꯥ ꯑꯃꯗꯤ ꯅꯒꯃꯥꯅ ꯅꯣꯡꯃ ꯀꯥꯟꯅꯔꯒ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯗꯣꯛꯇꯔ ꯎꯃꯪꯅ ꯍꯥꯏꯔꯛꯄ ꯔꯨꯝ ꯑꯗꯨꯗ ꯆꯠꯂꯤ ꯍꯥꯏꯕ ꯅꯨꯄꯤ 2 ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯋꯥ ꯍꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ 2 ꯆꯠꯍꯟꯈꯤ꯫ ꯄꯨꯂꯤꯁꯅ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯀꯦꯁ ꯑꯁꯤꯗ ꯑꯣꯏꯒꯅꯤ ꯊꯥꯖꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ, ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯏꯟꯖꯤꯅꯤꯌꯔꯤꯡꯗ ꯄꯥꯁ ꯇꯧꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯇꯦꯜ ꯑꯃꯗ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠꯁꯤꯡꯗ ꯀꯣꯜ ꯒꯔꯜ ꯊꯥꯔꯛꯇꯨꯅ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯄ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯄꯩꯁꯥꯅ ꯃꯁꯛ ꯈꯪꯗꯕ ꯗꯣꯛꯇꯔ ꯈꯨꯔꯥꯅꯥꯅ ꯄꯤꯕ꯫ ꯗꯣꯛꯇꯔ ꯈꯨꯔꯥꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯁꯨꯅꯤꯟ ꯀꯣꯍꯂꯤꯗ ꯀꯣꯜ ꯒꯔꯜ 2 ꯊꯥꯔꯤꯕ ꯑꯃꯗꯤ ꯄꯩꯁꯥꯅ ꯃꯍꯥꯛꯅ ꯄꯤꯔꯤꯕꯅ ꯀꯔꯤꯒꯤ? ꯋꯥꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯈꯨꯔꯥꯅꯥ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯁꯨꯗꯤꯔ ꯇꯤꯋꯥꯔꯤꯗ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯨꯗꯤꯔꯅ ꯗꯣꯛꯇꯔ ꯎꯃꯪ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯃꯤꯡ ꯇꯥꯛꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯎꯃꯪ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ꯫ ꯅꯝꯕꯔꯁꯤꯡ ꯑꯃꯗꯤ ꯀꯣꯜ ꯔꯦꯀꯣꯔꯗꯇ ꯐꯪꯕ ꯑꯗꯨꯗ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯝ ꯑꯁꯤ ꯂꯩꯈꯤꯕ ꯃꯐꯝ, ꯁꯤꯝ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯨꯛ ꯆꯠꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯐꯪꯈꯤ꯫ ꯐꯣꯇो ꯑꯗꯨꯗ ꯄꯟꯖꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯤꯕ ꯃꯇꯝꯗ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯐꯣꯇꯣ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯐꯣꯇꯣ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯍꯥꯏꯕꯁꯤꯅ ꯇꯣꯏꯅ ꯀꯣꯜ ꯇꯧꯈꯤꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥꯅ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯇꯣꯏꯅ ꯀꯣꯜ ꯇꯧꯔꯤꯕ? ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯩꯅꯥ ꯐꯔꯇꯤꯅꯤꯇꯤ ꯀ꯭ꯂꯤꯅꯤꯛ꯫ ꯀꯦꯁ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯑꯈꯪꯕꯁꯤꯡꯅ ꯈꯪꯂꯕꯁꯨ ꯈꯪꯗꯕꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯔꯗꯪ ꯄꯟꯖꯔꯤ꯫ ꯐꯔꯇꯤꯅꯤꯇꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯐꯔꯇꯤꯅꯤꯇꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯅ ꯐꯔꯇꯤꯅꯤꯇꯤ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯁ꯭ꯄꯝ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯑꯃꯗꯤ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯀꯤ ꯃꯇꯝ ꯑꯁꯤꯅ ꯗꯣꯛꯇꯔ ꯑꯃꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯕꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ 2 ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯍꯟꯕ ꯉꯝꯕ ꯁꯥꯏꯟꯁꯀꯤ ꯈꯨꯗꯣꯜ ꯑꯃꯈꯛꯅꯤ꯫
ꯃꯁꯤꯗ ꯗꯣꯅꯦꯠ ꯇꯧꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯝꯕ ꯅꯨꯄꯤꯗꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯔꯣꯠꯄ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯕ ꯋꯥꯐꯝꯅꯤ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯁ꯭ꯄꯝ ꯗꯣꯅꯦꯠ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯑꯃꯅ ꯊꯥꯔꯛꯂꯒ ꯗꯣꯅꯦꯠ ꯇꯧꯕꯗꯤ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯃꯛ ꯐꯔꯇꯤꯅꯤꯇꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯁꯨꯅꯤꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯗꯣꯛꯇꯔ ꯎꯃꯪ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯒ ꯁꯨꯅꯤꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯛꯇꯨꯅ ꯗꯣꯅꯦꯠ ꯇꯧꯍꯟꯕ ꯑꯣꯏꯔꯝꯈꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯗꯣꯛꯇꯔ ꯎꯃꯪꯅ ꯀꯣꯜ ꯇꯧꯕꯒꯤ ꯃꯔꯝ ꯃꯨꯟꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯁꯨꯅꯤꯜ ꯀꯣꯍꯂꯤ ꯀꯧꯕ ꯅꯍꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯗꯣꯅꯦꯠ ꯇꯧꯏ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯝꯗꯦ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟꯗꯤ ꯑꯃꯠꯇꯁꯨ ꯐꯪꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈꯤ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯁꯨꯅꯤꯜꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯃꯗꯤ ꯁꯨꯅꯤꯜꯅ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯁ꯭ꯄꯝ ꯗꯣꯅꯦꯠ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯃꯥ ꯃꯄꯥꯗ ꯇꯝꯈꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯉꯛꯄ ꯑꯣꯏꯈꯤ ꯑꯃꯗꯤ ꯊꯥꯖꯕꯁꯨ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯣꯜ ꯒꯔꯜ ꯑꯔꯄꯤꯇꯥꯒꯤ ꯑꯃꯗꯤ ꯅꯒꯃꯥꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯊꯣꯛꯈꯤ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯔꯄꯤꯇꯥꯗ ꯍꯣꯇꯦꯜ ꯑꯃꯗ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯔꯄꯤꯇꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯑꯃꯈꯛ ꯇꯧꯔꯛꯈꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯔꯄꯤꯇꯥꯅ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯅꯝꯕꯔ ꯑꯗꯨ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯨꯅꯤꯜ ꯀꯣꯍꯂꯤꯒꯤ ꯌꯨꯝꯊꯛꯇ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯈꯤ ꯃꯇꯝ ꯀꯨꯏꯅ ꯀꯦꯁ ꯑꯁꯤꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯈꯛ ꯈꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯄꯤꯇꯥꯗ ꯗꯣꯛꯇꯔ ꯁꯨꯙꯤꯔ ꯈꯪꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕు ꯑꯌꯨꯛꯇ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕ꯭ꯔꯥ ꯑꯃꯗꯤ ꯄꯩꯁꯥ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯔꯄꯤꯇꯥꯅ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯗꯣꯛꯇꯔ ꯁꯨꯙꯤꯔ ꯇꯤꯋꯥꯔꯤꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯂꯤꯁ ꯆꯠꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯇꯤꯋꯥꯔꯤꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗꯣꯛꯇꯔ ꯎꯃꯪ ꯈꯨꯔꯥꯅꯥ ꯋꯥꯠ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯍꯥꯏꯗꯥꯏꯅꯦ ꯃꯤꯡꯁꯤ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯣꯝꯅ ꯍꯣꯏ ꯑꯩ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯍꯪꯉꯤ ꯋꯥꯠ ꯅꯟꯁꯦꯟꯁ ꯍꯣꯏ ꯅꯣꯟꯁꯦꯟꯁ ꯈꯨꯗꯤꯡꯃꯛ ꯁꯦꯟꯁ ꯑꯣꯏꯔꯦꯅꯦ ꯗꯣꯛꯇꯔ ꯎꯃꯪꯅ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯀꯣꯜ ꯒꯔꯜ ꯊꯥꯈꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯔꯄꯤꯇꯥꯗ ꯅꯍꯥꯛꯅ ꯆꯠꯂꯨꯔꯕ꯭ꯔꯥ ꯄꯩꯁꯥ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯅꯝꯕꯔꯗꯒꯤ ꯍꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯔꯄꯤꯇꯥ ꯀꯣꯜ ꯒꯔꯜ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯟꯁꯄꯦꯛꯇꯔ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯗꯣꯛꯇꯔ ꯔꯦꯀꯣꯔꯗ ꯂꯣꯏꯅꯃꯛ ꯂꯩ ꯅꯍꯥꯛꯅ ꯅꯆꯤꯟ ꯊꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯕꯨ ꯅꯝꯗꯨꯅ ꯅꯈꯣꯏꯒꯤ ꯂꯥꯡꯗ ꯊꯣꯟꯅꯕ ꯇꯧꯒꯅꯨ ꯐꯔꯦ ꯅꯪꯅ ꯀꯣꯜ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯀꯣꯜ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯁꯥꯈꯤ ꯂꯩ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯪꯕ ꯇꯥꯔꯦꯗꯅ ꯋꯥꯐꯝꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯈꯪꯒꯅꯦꯕ ꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯋꯥꯐꯝꯗꯣ ꯍꯥꯏꯖꯔꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯣ ꯀꯣꯜ ꯒꯔꯜ ꯐꯔꯇꯤꯅꯤꯇꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪꯅ ꯀꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯔ ꯃꯥꯅꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯩ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ ꯋꯥꯅ ꯏꯍꯩ ꯇꯝꯂꯒ ꯑꯩ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯏꯆꯥ ꯑꯅꯤꯒ ꯂꯩꯔꯛꯈꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯚꯔꯥ ꯂꯩꯔꯝꯃꯤ ꯑꯩ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯥꯇꯥꯒ ꯁꯨꯅꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯛꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯁꯨꯅꯤꯜꯒ ꯑꯩꯒ ꯃꯐꯝ ꯑꯗꯨꯗ ꯈꯠꯅꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯅꯤꯜ ꯆꯠꯈꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯩꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯌꯨꯝꯗꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯠꯇꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯈꯤ ꯁꯨꯅꯤꯜꯅ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯅꯝꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯈꯤ ꯑꯗꯨꯕꯨ ꯁꯔ ꯊꯧꯗꯣꯛ ꯑꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯂꯩꯇꯕ ꯇꯟꯖꯥꯁꯤꯡꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯅꯝꯈꯤꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯃꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯔꯒ ꯀꯤꯍꯜꯂꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠꯁꯦ ꯑꯗꯨꯃꯛ ꯆꯠꯊꯔꯛꯈꯤ ꯑꯩ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯎꯍꯟꯈꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯀꯤꯍꯟꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯥ 6 ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ ꯃꯐꯝ ꯀꯌꯥꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯨꯄꯥ 50,000 ꯂꯨꯄꯥ 1,00,000 ꯂꯨꯄꯥ 10,000 ꯂꯨꯄꯥ 10,000 ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗꯒꯤ ꯅꯤꯕ ꯍꯧꯔꯛꯈꯤ ꯍꯦꯛ ꯄꯤꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯀꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯃꯛ ꯈꯥꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯈꯤ ꯃꯗꯨꯗꯤ
sunglei lektaba Dr. Umang Khurana Punjabi amagi saklon loba doctor amakak aina sake aina photo kapke sunglei lektaba address tagi aina sim tantoki amadi mahaki number to call toki fertility clinic amada naha singi oiba sperm donate tawnanabagi damak khudong chaba ama leire haiduna aina Dr. Umang saduna mongon call toki wafam asi mahakna yarakhidi adubu mahak nupidi yamna chopani masida aina tongan ma numit anida hotel amada call girl anikak nongma kanaraga tharake haiki aina mongon offer piki call girl adugi paisa adusu mahakna tinggadaba nati aina tinggadabani haiduna offer piki amadi masigi matungda fertility clinic aduda mahak chatuna sperm donate tawgadabani haibo wafam haiki amadi madugi dama mahak paisa phangani haibo wafam haiki wafam asida mahak yaraki amadi thabak sing asi mai pakna aina sathaki adubu aina mongonda nongma call toki mahakna piramba sperm adugi matungina mahak aruba leina ama nare haina ina haiki matumaduda mahak yamna pakhaki adubu aina mongonda haiki nangna nariba anabadu adugi dama kaisu warno suni akoida sample ama lei hariba sample si nongonda kaplo matungda nang adum pung kharagi matungda dum soidana phagigani adubu mahak yamna pakhaki masigi matungda mahak ka iga July gi tang 10 ga ni thoi mafam amada mahak iga unananabagi dama haiki mahak iga unaki unaba matamuda mahakna internet amadi online da yengba matamda aduguma leina makhal amata mahakna tadi hairaki adubu aina online amadi internet yawba anaba nate hidak asi kaplaga faragadabani haibo wafam mangonda thajanki amadi aigi car da mahaka chapminaki lambi lamhang amada khangki amadi aina toolbox amadi gi lokthok uchi gi hidak ne haibasi mahak khangandana mahakki masada kapki amadi hidak asi kaplaba matungda mahak anaba adu faragadabani haina aina mangonda thajanki engineering da mahak first class fawrabasu aina siliba plan aduda aina mangonda pikiba offer sing aduna aigi wafam sing mahang irai laina thajaki masigi matungda aigi nupigi ijat pu mahana tha taruk season abagi damak aigi uchi hidak kaptuna mahak khatki amadi hidak kap khrama matung ngak leirba matungda gari manungda mahak mapunchi mangki inspector masigi matungda muk aina umang aduda puraga mahak waina hundok lamadi oh nahak nasamaksu doctor moriba asiguma case ama thoklabadi police ta natraga sunin gi mama mapada macha sunin na tawriba thabak singdu hairaga wafam adu nang na thingba yadore inspector aina mato karmna thingani lekai wawa khangnar kani aigi isa singji kari oigani aigi tungi career kari oigani oh doctor hojikti kari thoe hojje nang jail da leiba tabani nang na jail da leiga dori badudi nang ina sa singi khalabro thogdok asi thoklabadi nganna police ta tamlaga ikai ba chama thoklaga na punchi chupana sana sugale minadana jail da leiga dabagi sharu ikai ba ama phanglaga khudong thiba kaya nangi nupi da thoklibadu nang na mangjong na kanba yaine adubu kadai sibu doctor mo oibagi sinfam duro asumna doctor sude ngasi su kaisum sangda leiri ngasi gi case asi dagi adona tamsin bibi aba tamsin bi phattabadi nakanda thambi ngasi gi tangkak asi da lijaba tamjaba matamda toina season adaba wahi wata sing khara season ki basegi damak tabiribi singna ngakpiyo mathangda case ama puduna lakjage sanalai pak iramdam kanglai pak na yaifare tabiribi singbu James Hagurjamna amukahna khurumjari